आकाशवाणी इम्फाल माइबम दिजमनी पाउ पाजरी मणिपुर ngasi punna dengue gi sample chani taruk test tobada mioi sama nauna positive oiba thengnakhi rims hospital da punna sample humphuri thoi test tobada mioi kunipan positive oikhi jenims hospital da sample sama ni phumari test tobada mioi humbudrani thoi positive oikhi amasung lanai hospital singda sample ahum test tobada ahumbak positive oikhi Raizigi malaria officer na thokpa cherol amagi matung ina ngasi Imphal West amasung Imphal East ki mafam chani kun mathoi da leiba yum da sangduna survey tawkhi Imphal West ki singa makha oinam leirak Yai School singa kham leirak singjamai mathak songtham leikai Singmairong West Uripok asom leikai kaisam thong thangjam leirak Kwagethel soibam leikai amasung sayang kurau makhong amadi Imphal East jilagi Sagolmang Maisnam Nongthomam leikai Khurai thangjam leikai Wangkai tokpam leikai amasung Wangkai angom leikai da leiba yum sing asida sarpe sathakibani maduda dengue positive oramba miyoi humpuni thoi thengnakhi Manipur International Textile Expo Manitex Rajya Sarkar gi handloom amasung textiles bibang na sinduna mathang thagi nipan dagi tarani thoi phoba numit mangani subna nilekoti da leiba urban hata pangthoklagani Lamphel pata leiba directorate paumisinga unapamada director Elangbam Jiten hai expo asida Italy Spain Japan France Bangladesh ki buying house yauna punna leibak tara romna saruyagani Mela asida raisa sigi ina kulaba kala amadi sanskriti ge mari lena bakhusa haibegi poto kaya su urkani magna makhatan hai mela asida malem ge tongan balibak singdagi lakpa mayur sing pungning singsinabagi damag lamdam sigi mahausa gi oiba polam sing amadi lamdam asigi kala gi pukai sing unaba mongda stall chamorom hangnaba semsari mela asi lamdam asigi miyamna saruk yabaga loinena mapung phana mateng pangbinaba apil tawri Manipur Sariba Pisalon Sagi Potoxing Kutsa Haiba Hibina Putoiba Potoxing Asigi Makogi market Mayam the Koi showcase or Panda Makogi bulk order Molobangam Nabagi Amade Koi posting a say Kogi Ladible local sticky outside the state and abroad Poba Sat Krakanda Lamdamcher Lariba Sindomsi Paibi the Bakwai Pudamaki Magi Sahi Magi Amadi Magi sustainability Magi income generative activities the Karamakai enhanced down Bonavada Luxury department load but Taudan London Leriba stakeholder quiet Panamana Sarugia Pio have performance department treasury. Sardar at 150 Unity March campaign Sandel Jila Tangasi Hodokre. Campaign adu Jila Asigi Deputy Commissioner L Nandakumarna DC Complex Labor Conference Hall the Hodokibani. Sardar at 150 initiative Makata, Hui Sikpa Madi, Mato Karamna Layangani Haibagi Matanga, Miam the Nitina Kangan Bigi Tormama, District Health Society, Perzol and Sinduna, Zila Aduge Tongan Ba Mahi Tampam Sangsing the Nasipang Tokre. Hui Nisikpadagi Kudung Tibakaya Tokibadu Yanglaga, Tormasipang Tokani Hairi. Miamna, Laina Astiging Atunaba, Manang Nakpa Health Center Singda, Hui Hodong Sing Pupirectuna, Hida Kaptonaba, Zila Adugesi Medical Officerna, Apil Tauri. Rashtriya Ekta Divas Palan Thorum ki saruk ama oina apun bagi saktam ngak na bawasak lo bagi thorum ama Sandel Jila ki headquarter dengan si pangtokre thorum aduda Jila asigi SP Dharmendra Kumar Sarvyakhi District Administration Kaksingi Lamjing Makhada Rural Development and Panchayati Raj amadi Manipur State Rural Livelihood Mission na sinduna tongan ba BLF singi oiba convergence mela ama Kaksing Jila ki Hiyanglam Lai Panganman Market Seta ngasi loisin kre Palanadu Tha Asigi Tarahom Dodi Satharakpani. Mela Aduda Raizigi Social Welfare, Forest, Horticulture, Medical, Fisheries, Helu Mamadi, Atai Bibak Singna Hangba Stol Tarama Toila Saruyaki. Sainik School All Boys Football Club Sainik School Imphal Gautam Buddhagi Mitamama Kudol Tamkre. Mitamadu School Asigi Principal, Colonel A. Rajib Amadi, Staff Singda, Football Club Asigi Maikai Digi Kusinaki. Thobal Jila ki Wangjing Kotompopi Sports Complex da hangba relief camp ta leriba IDP Singbu Sako bugi thormama ngasi Jila asigi Wangjing Bazar Devi Mandop ta pangthokre thormadu da Wangjing Tentha Kendra Development Committee amadi Wangjing Apunba Maira Paibi Lupki Maikai degi Khudol Potpiduna Yaipap Mongol Pikhi Amoromda Kaksing Jila ki Lamjau Upper Primary School da hangba relief camp ta leriba IDP Ningol Singh Sako bugi thormama Mayeng Lamjau Gram Panchayat Sindura pangthokre Paulo Isre